Guwahati Imphal tamna purakpa newsprint yaungna press material sing kangpokpida ngarang masak khangdaba miyoisingna nungthil pobopta mai thakibagi thawongbu All Manipur Working Journalists Union AMWJU amadi Editor Guild Manipur EGM na yaningdaba phongdokpa oina Hayeng paukse sing phongba leppaga loinana electronic media singi pauk sandokpa leptuna khongjang changshinlagni hairakli AMWJU amadi EGM na thadorpa cherol amana hai Manipur Press Cup ki Loktak Hall da ngasi pangthokkiba AMWJU amadi EGM gi athuba mifam na thogdok adu akanba mawongda yaningdaba phongdokpaga loinana pau phongba natraga sandokpa leptuna khongjang changshinaba warep asi laukhibani Yamlaba printing materials sing mai thakibagi thogdok asi afafata pumnamak State Government Security Advisor amasung DGP Manipur na pugadabani maramdi Manipur gi irang asi hek thokpa haurakpa matamdagi press materials sing purakpada apanba pihanganu amadi matik chaba section thorang lokhatpiu haiba wafam asi AMWJU amadi EGM na taksinduna lakbani Adubo National Highway sing Imphal Jiribam amadi Imphal Dimapur da masak khangdaba miyoisingna printing materials sing purakpada apanba apamba mawongda sel khaiba amadi transporter sing da awaba pibagi thabak laksin bangamdri mai thakraba potlam sing asigi compensation state government na pigadabani amaromda Imphal Dimapur lambi Paringi Senapati amadi Kangpokpi District ki Manung Chanba lambi paring amasung Imphal Jirigi Tamenglong amadi Nonne District ki Manung Chanba saruk sing asi IGAR is na pubani IGAR na su hariba highway gi saruk sing asi haktheng na thawai yaungna amadi puksel seng na yengsin dabagi mami amatari maramasina IGAR is ki mahuta army ki Red Seal Division da oina natraga IGAR South ta thodang asi sinabiu Hayeng ayupung tara dagi Manipur Press Cup ta pangthokadoriba khongjang asida pause yenthokliba sing printing unit ki staff sing amadi atai media gi marilainaba miyoi sing na saruk yabi na basu phongdorkli